ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤ ꯂꯩꯁꯦꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯕ, ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯀꯧꯕ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯗꯕ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯤꯡꯊꯧ ꯑꯃꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯠꯂꯝꯃꯤ꯫ ꯐꯠꯇꯕ ꯊꯕꯛꯄꯨ ꯇꯧꯔꯕꯗꯤ ꯉꯥꯛꯄꯤꯕ ꯇꯧꯗꯅ ꯆꯩꯔꯥꯛ ꯄꯤꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯠꯅꯕꯤ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯅꯔꯝꯗꯦ꯫ ꯃꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯨ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯍꯩꯁꯤꯡꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯂꯥꯟꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪꯕ ꯍꯩꯕꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯅ ꯈꯨꯗꯨꯝ ꯆꯟꯒꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯄꯨ ꯂꯧꯁꯤꯟꯕꯒꯤ ꯋꯥꯈꯜ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤꯗꯤ ꯃꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯦꯟꯅꯗꯨꯅ ꯑꯐꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯑꯣꯏꯅꯅꯕ ꯍꯣꯠꯅꯖꯕ ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯑꯐꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯕꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯃꯤꯡ ꯆꯠꯄ, ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕ, ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯁꯦꯝꯕꯤ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ ꯃꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯐꯤ ꯁꯥꯕꯒꯤ ꯃꯍꯩ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯄꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯇꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯏꯈꯣꯝꯕꯒ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯈꯤ꯫ ꯂꯩꯁꯦꯝꯕꯤ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯃꯆꯨ ꯇꯥꯅ ꯃꯁꯥ ꯅꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯐꯤ ꯁꯥꯗꯨꯅ ꯃꯌꯨꯝꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯆꯤꯡꯗꯒꯤ ꯁꯤꯡ ꯌꯥꯟꯕ ꯆꯠꯄꯁꯨ ꯌꯥꯎꯁꯤꯜꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ suba ꯈꯨꯗꯤꯡꯃꯛ ꯋꯥꯏ ꯍꯥꯏꯕ ꯂꯩꯇꯅ ꯄꯨꯝꯅꯃꯛ ꯁꯨꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯅ ꯄꯥꯏꯈꯣꯝꯕ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯂꯥꯏꯔꯔꯝꯕꯗꯒꯤ ꯆꯦꯡ ꯐꯧ ꯋꯥꯠꯇꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯂꯩꯁꯦꯝꯕꯤꯒꯨꯝꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯐꯪꯖꯕꯗ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯅꯣꯡꯃ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯔꯣ, ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯁꯤ ꯀꯌꯥꯗ ꯐꯔꯤꯕꯅꯣ! ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯃꯆꯨ ꯇꯥꯅ ꯇꯧꯏ, ꯃꯀꯨ ꯃꯅꯦꯝ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥꯁꯨ ꯅꯤꯡꯊꯤꯖꯅ ꯇꯧꯏ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯐꯤ ꯁꯥꯗꯨꯅ ꯌꯨꯝꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯏ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯏꯃꯧ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯐꯪꯉꯨꯗꯣꯏꯅꯣ? ꯑꯩꯒꯤ ꯏꯃꯧꯒꯨꯝꯕꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯇꯥꯡꯕꯅꯤ꯫ ꯃꯥꯅꯤ ꯃꯥꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯄꯣꯊꯥꯗꯕ ꯃꯈꯩ ꯁꯨꯔꯤꯕ ꯑꯁꯤꯗ ꯋꯥꯏ ꯍꯥꯏꯕ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯉꯝꯂꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦꯍꯦ ꯊꯔꯣ, ꯏꯃꯧꯗꯨꯕꯨ ꯎꯗꯦ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯃꯣꯏ ꯄꯥꯕꯨꯡ, ꯏꯕꯨꯡꯉꯣꯒ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯃꯤꯟꯅꯈꯤꯕꯅꯤ꯫ ꯏꯍꯦ, ꯅꯪꯕꯨ ꯈꯥꯝꯍꯧ ꯌꯥꯗꯕ꯭ꯔꯣ? ꯄꯥꯏꯈꯣꯝꯕꯅ ꯄꯨꯔꯛꯑꯒ ꯂꯣꯏꯔꯦ꯫ ꯅꯪ ꯁꯤꯗꯤꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯇꯥꯃꯟꯗꯦꯗ꯫ ꯑꯣ, ꯑꯩꯁꯨ ꯈꯥꯝꯂꯤꯕꯅꯦ, ꯑꯗꯨꯕꯨ ꯏꯃꯧꯅ ꯌꯥꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯀꯨꯟꯖꯣ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯟꯖꯣꯅ ꯂꯩꯁꯦꯝꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯀꯨꯟꯖꯣꯅ ꯂꯩꯁꯦꯝꯕꯤꯒꯤ ꯃꯊꯧꯅꯥ ꯐꯕ, ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯑꯁꯤꯗ ꯀꯂꯛꯆꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩꯃꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯆꯧ, ꯏꯇꯩꯃ, ꯀꯔꯤ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯇꯥꯆꯧꯒ ꯏꯇꯩꯃꯒꯅ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯣ? ꯀꯨꯟꯖꯣ, ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯋꯥꯔꯤꯅꯤꯅꯦꯍꯦ꯫ ꯍꯩꯃꯥ, ꯏꯃꯧ ꯅꯨꯄꯤ ꯂꯩꯁꯦꯝꯕꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯅꯗꯕ ꯌꯥꯎꯗꯦ꯫ ꯃꯥꯒꯨꯝꯅ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯇꯥꯡꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯇꯥꯆꯧ ꯏꯇꯩꯃ ꯍꯣꯏꯗꯤ ꯂꯩꯁꯦꯝꯕꯤꯒꯨꯝꯕꯤ ꯏꯃꯧ ꯑꯃ ꯐꯪꯖꯕꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯀꯨꯟꯖꯣ, ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯄꯥꯟꯗꯒꯤꯅꯤꯅꯦꯍꯦ ꯑꯩꯈꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯔꯤꯕꯁꯦ꯫ ꯑꯗꯣ ꯇꯣꯝꯕꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯖꯟꯅꯕ ꯇꯧꯔꯣꯅꯦꯍꯦ꯫ ꯑꯁ ꯏꯇꯩꯃ, ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯣꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯃꯅꯥꯗꯒ ꯍꯥꯞꯄꯤꯕ ꯅꯠꯇꯦꯗ꯫ ꯀꯨꯟꯖꯣꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕ ꯃꯊꯟꯇꯅꯤ, ꯑꯇꯩ ꯑꯇꯣꯞꯄ ꯃꯆꯥ ꯑꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯁꯦꯝꯕꯤꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯖꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯕꯨ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯐꯤ ꯁꯥꯔꯝꯃꯤ꯫
ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯁꯥꯗꯣ ꯑꯝꯇ ꯌꯥꯔꯔꯣꯏ. ꯈꯔꯁꯨ ꯄꯣꯊꯥꯎꯅꯦ. ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯋꯥꯔꯝꯃꯅꯤ. ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ. ꯍꯣꯏ ꯏꯃꯥ, ꯐꯤꯁꯨ ꯂꯣꯏꯗꯣꯔꯦ. ꯃꯇꯦꯛ ꯑꯃꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ. ꯃꯁꯤꯃ ꯂꯣꯏꯁꯤꯜꯂꯝꯂꯒ ꯇꯣꯛꯑꯒꯦ ꯏꯃꯥ. ꯂꯩꯁꯦꯝꯕꯤ, ꯏꯃꯧꯅ ꯌꯨꯝꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯐꯤ ꯁꯥꯕꯁꯦ ꯇꯣꯛ. ꯏꯃꯥ ꯍꯣꯏ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯗꯨꯅ ꯏꯃꯨꯡꯒꯤ ꯑꯃꯠꯇ ꯋꯥꯠꯍꯜꯂꯣꯏ. ꯏꯃꯧꯅ ꯋꯥꯅ ꯐꯤ ꯁꯥꯕꯗꯣ ꯅꯄꯥꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅꯅꯦ ꯅꯪ ꯐꯤ ꯁꯥꯕꯁꯦ ꯇꯣꯛꯂꯣ. ꯏꯃꯥ, ꯐꯤ ꯁꯥꯕꯁꯤꯗꯤ ꯑꯋꯥꯕ ꯊꯕꯛ ꯅꯠꯇꯦ. ꯅꯆꯥꯅ ꯊꯕꯛ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯁꯥꯕꯅꯤ. ꯃꯁꯤꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯦꯟꯅꯔꯕꯗꯤ ꯈꯟꯗꯨꯅ ꯇꯧꯕꯅꯤ. ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯋꯥꯗꯤꯌꯦ. ꯊꯔꯣꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯐꯤ ꯁꯥꯕ ꯇꯣꯛꯅꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯤꯅ ꯌꯥꯔꯝꯗꯦ. ꯄꯥꯏꯈꯣꯝꯕ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯁꯦꯟꯅꯔꯝꯃꯤ. ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯊꯥꯗꯨꯅ ꯃꯃꯥ ꯊꯔꯣꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯃꯤ. ꯃꯄꯥꯒ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯍꯣꯠꯅꯕꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯌꯥꯝꯅ ꯐꯔꯝꯃꯤ. ꯃꯈꯣꯏꯅ ꯇꯥꯟꯁꯤꯜꯂꯛꯄꯒ ꯂꯩꯁꯦꯝꯕꯤꯅ ꯐꯤ ꯁꯥꯗꯨꯅ ꯇꯥꯜꯂꯛꯄ ꯁꯦꯜ ꯑꯗꯨꯒꯅ ꯆꯥꯛꯈꯨꯝ ꯑꯗꯨ ꯂꯥꯏꯅ ꯄꯨꯕ ꯉꯝꯂꯝꯃꯤ. ꯃꯁꯤꯅ ꯏꯪꯈꯣꯜꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯂꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯂꯩꯁꯤꯟꯖꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯛꯄ ꯑꯁꯤꯗ ꯀꯨꯟꯖꯣ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ. ꯅꯣꯡꯃ ꯀꯨꯟꯖꯣꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯗ ꯍꯥꯏꯔꯝꯃꯤ. ꯇꯣꯝꯕ, ꯅꯪꯕꯨ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯅꯅꯕ ꯇꯧꯔꯁꯤꯅꯦꯍꯦ. ꯌꯦꯡꯉꯨ, ꯅꯌꯥꯝꯕ ꯄꯥꯏꯈꯣꯝꯕꯗꯤ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯊꯤꯔꯨꯕꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯗꯧꯔꯦ. ꯑꯗꯨꯒ ꯅꯪꯅ ꯎꯄꯨ ꯀꯥꯡꯊꯣꯟ ꯈꯔ ꯁꯥꯕ ꯑꯁꯤꯅ ꯅꯄꯨꯟꯁꯤ ꯑꯗꯨ ꯂꯦꯜꯂꯒꯗ꯭ꯔꯣ? ꯄꯥꯕꯨꯡ, ꯑꯩꯒꯤ ꯁꯛꯁꯤꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯌꯥꯕꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯍꯦꯟꯅ ꯊꯤꯅꯤꯡꯂꯤꯕꯅꯤ. ꯅꯨꯄꯤꯗꯤ ꯂꯩꯇꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯄꯥꯕꯨꯡꯁꯨ ꯅꯆꯥꯅ ꯅꯨꯄꯤ ꯂꯩꯇ꯭ꯔꯦ ꯈꯪꯉꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯕꯤꯔꯛꯄ ꯌꯥꯏ, ꯑꯩꯗ ꯉꯥꯏꯔꯒ ꯂꯩꯗ꯭ꯔꯁꯨ. ꯍꯩ, ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯅꯄꯥ ꯑꯩꯅ ꯊꯤꯒꯗ꯭ꯔꯣ? ꯅꯁꯥꯒꯤ ꯅꯨꯄꯤꯗꯤ ꯅꯁꯥꯅ ꯊꯤꯖꯒꯗꯕ ꯅꯠꯇ꯭ꯔꯣ? ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯔ ꯈꯟꯕ ꯐꯩ. ꯌꯦꯡꯉꯨ, ꯅꯃꯥ ꯑꯁꯤꯅ ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯈꯩ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯍꯣꯠꯅꯔꯤꯕꯁꯤ ꯈꯔ ꯈꯜꯂꯨꯅꯦꯍꯦ. ꯑꯁ ꯄꯥꯕꯨꯡ, ꯑꯩ ꯈꯪꯗꯦ. ꯄꯥꯕꯨꯡꯅ ꯐꯅꯅꯕ ꯁꯤꯟꯕꯤꯌꯨ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕꯤ, ꯊꯕꯛ ꯏꯪꯈꯥꯡ ꯅꯤꯡꯊꯤꯖꯅ ꯇꯧꯕ ꯍꯩꯕꯤ ꯑꯃ ꯊꯤꯔꯒꯦ. ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯂꯩꯁꯦꯝꯕꯤꯒꯗꯤ ꯌꯥꯗꯕ꯭ꯔꯣ? ꯄꯥꯕꯨꯡ, ꯀꯅꯥꯅꯣ ꯂꯩꯁꯦꯝꯕꯤ ꯍꯥꯏꯁꯤꯕꯣ? ꯏꯍꯦ, ꯅꯌꯥꯝꯕ ꯄꯥꯏꯈꯣꯝꯕꯒꯤ ꯅꯨꯄꯤ ꯂꯩꯁꯦꯝꯕꯤ. ꯑꯁ ꯄꯥꯕꯨꯡ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯏꯇꯩꯃꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯀꯔꯝꯅ ꯑꯣꯏꯗꯣꯏꯅꯣ? ꯀꯨꯟꯖꯣꯒꯤ ꯋꯥꯈꯜꯗ ꯂꯩꯁꯦꯝꯕꯤꯕꯨ ꯃꯃꯧ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯟꯖꯔꯝꯃꯤ. ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯗꯨꯅ ꯂꯩꯁꯦꯝꯕꯤꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅꯅꯕ ꯍꯥꯏꯔꯝꯃꯤ. ꯇꯣꯝꯕ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯋꯥꯈꯜ ꯇꯥꯔꯝꯗꯦ. ꯄꯥꯕꯨꯡ, ꯑꯁ ꯑꯩꯒꯤꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯇꯥꯆꯧ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯀꯔꯝꯅ ꯂꯧꯗꯣꯏꯅꯣ? ꯍꯩ, ꯅꯪ ꯑꯗꯨꯒꯤ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ. ꯏꯄꯥꯅ ꯄꯨꯝꯅꯃꯛ ꯐꯅꯅꯕ ꯁꯤꯟꯒꯅꯤ. ꯀꯨꯟꯖꯣꯅ ꯂꯩꯁꯦꯝꯕꯤꯕꯨ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯅꯕ ꯄꯥꯏꯈꯣꯝꯕ ꯁꯤꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯈꯟꯖꯔꯝꯃꯤ. ꯃꯁꯤꯅ ꯄꯥꯏꯈꯣꯝꯕꯕꯨ ꯊꯨꯅ ꯁꯤꯅꯅꯕꯒꯤ ꯂꯝꯕꯤ ꯌꯥꯠꯄ ꯍꯧꯔꯝꯃꯤ. ꯄꯥꯏꯈꯣꯝꯕ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃ ꯑꯣꯏꯔꯝꯃꯤ. ꯅꯤꯡꯊꯧꯒꯤ ꯌꯥꯝꯈ꯭ꯔꯕ ꯂꯧ ꯃꯌꯥꯝ ꯑꯗꯨ ꯃꯥꯅ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ. ꯅꯤꯡꯊꯧꯅ ꯄꯥꯏꯈꯣꯝꯕꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯁꯨꯕ ꯀꯟꯖꯕ ꯃꯇꯧ ꯑꯁꯤꯗ ꯄꯦꯟꯃꯟꯈꯤꯗꯨꯅ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯌꯥꯝꯂꯕ ꯐꯧ ꯀꯌా ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯂꯩꯁꯦꯝꯕꯤꯅ ꯃꯍꯥꯔꯥꯅꯤꯒꯤ ꯑꯆꯥꯟꯕꯤ ꯑꯃꯅꯤ. ꯃꯍꯥꯔꯥꯅꯤꯅ ꯄꯥꯝꯖꯕ ꯐꯖꯔꯕ ꯐꯤ ꯀꯌా ꯁꯥꯗꯨꯅ ꯄꯤꯔꯝꯃꯤ. ꯃꯥꯒꯤ ꯐꯖꯔꯕ ꯐꯤ ꯃꯈꯜꯁꯤꯡ ꯑꯗꯨ ꯃꯍꯥꯔꯥꯅꯤꯅ ꯁꯦꯠ ꯆꯥꯔꯝꯃꯤ. ꯃꯥꯅ ꯐꯖꯕ ꯐꯤ ꯀꯌా ꯁꯥꯔꯛꯄꯒꯤ ꯄꯩꯁꯥ ꯈꯧꯖꯥꯎ ꯀꯌా ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ. ꯃꯁꯤꯅ ꯂꯩꯁꯦꯝꯕꯤ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯅꯤꯡꯊꯧꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯕꯦꯕꯥꯔ ꯇꯧꯅꯔꯝꯃꯤ. ꯅꯣꯡꯃ ꯀꯨꯟꯖꯣꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ. ꯄꯥꯏꯈꯣꯝꯕ, ꯑꯩꯁꯦ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃ ꯅꯤꯕ ꯂꯥꯛꯆꯔꯤꯕꯅꯤ. ꯀꯔꯤ ꯃꯇꯦꯡꯅꯣ ꯈꯨꯔꯥꯅ ꯄꯥꯝꯂꯤꯕꯕꯣ? ꯄꯥꯏꯈꯣꯝꯕ, ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯈꯔ ꯆꯠꯂꯒ ꯑꯩꯒꯤ ꯂꯧꯐꯝ ꯑꯃ ꯂꯩ. ꯐꯧꯁꯤꯡ ꯑꯗꯣ ꯂꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ. ꯑꯗꯨꯕꯨ ꯃꯤꯅ ꯐꯧꯁꯤꯡ ꯑꯗꯣ ꯃꯥꯡꯍꯟꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯝꯕꯗꯣ ꯂꯦꯛꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ. ꯃꯥꯁꯨ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯇ꯭ꯔꯤ. ꯃꯁꯤꯅ ꯅꯪ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯂꯧꯐꯝ ꯑꯗꯨꯗ ꯂꯦꯛꯄꯤꯌꯨ ꯍꯥꯏꯕ ꯂꯥꯛꯄꯅꯤ. ꯂꯦꯛꯀꯗꯧꯔꯤꯕꯁꯤ ꯅꯪ ꯅꯊꯟꯇ ꯅꯠꯇꯦꯗ. ꯃꯐꯝ ꯑꯗꯨꯗ ꯂꯧ ꯎꯕ ꯃꯤ ꯀꯌా ꯑꯃꯁꯨ ꯂꯦꯛꯅꯔꯤꯕꯅꯤ. ꯐꯔꯦ ꯐꯔꯦ, ꯇꯣꯝꯕꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯂꯧꯐꯝꯗꯨꯗ ꯂꯦꯛꯎꯔꯒꯦ. ꯑꯗꯣ ꯈꯨꯔꯥꯅ ꯍꯥꯏꯔꯤꯕ ꯂꯧꯐꯝ ꯑꯗꯣ ꯃꯤꯅꯗꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯏ ꯐꯠꯇꯕ ꯊꯣꯛꯏꯁꯨ ꯍꯥꯏꯅꯕꯒꯨꯝꯅ ꯇꯧꯏ. ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ? ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯔꯥꯟꯕꯅꯤ. ꯃꯤꯁꯤꯡꯅ ꯃꯤꯕꯨ ꯀꯤꯍꯟꯅꯕ ꯐꯧ ꯍꯨꯔꯥꯟꯕ ꯌꯥꯅꯅꯕ ꯇꯧꯔꯤꯕꯅꯤ.
ꯀꯔꯤꯁꯨ ꯇꯝꯅꯗꯕꯅꯤ ꯑꯩ ꯂꯦꯛꯄ ꯌꯥꯕ ꯃꯈꯩ ꯂꯦꯛꯂꯕꯅꯤ ꯍꯟꯗꯛꯀꯤꯗꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯁꯣꯜꯂꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨꯗ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯦꯛꯅꯔꯤꯕꯗꯨꯅꯤ ꯅꯪ ꯅꯊꯟꯇ ꯅꯠꯇꯦ ꯑꯗꯣ ꯇꯥꯆꯧꯒ ꯏꯇꯩꯃꯒꯁꯨ ꯍꯥꯏꯔꯝꯂꯕꯅꯤ ꯅꯪ ꯃꯈꯣꯏꯗ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯀꯨꯟꯖꯣꯅ ꯄꯥꯏꯈꯣꯝꯕꯕꯨ ꯂꯦꯛꯍꯟꯒꯗꯧꯔꯤꯕ ꯂꯧꯐꯝ ꯑꯁꯤ ꯃꯤ ꯆꯪꯅꯕ ꯉꯝꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯃꯐꯝ ꯑꯃꯅꯤ ꯂꯧꯐꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯤ ꯀꯌꯥ ꯑꯃ ꯂꯧ ꯎꯅꯔꯕꯁꯨ ꯅꯨꯃꯤꯗꯥꯡ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯨꯝꯗ ꯉꯟꯅ ꯀꯥꯔꯛꯇꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯈꯛꯇꯃꯛ ꯁꯨꯅꯔꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯤ ꯀꯌꯥ ꯑꯃ ꯍꯧꯗꯨꯅ ꯂꯥꯛꯅꯔꯒ ꯁꯨꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯨꯟꯖꯣꯅ ꯇꯧꯁꯤꯟꯅꯗꯨꯅ ꯄꯥꯏꯈꯣꯝꯕꯕꯨ ꯇꯝꯅꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯖꯤꯟꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯍꯜꯂꯒ ꯁꯤꯅꯅꯕ ꯁꯤꯜꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯟꯅ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯂꯧꯔꯒ ꯆꯠꯀꯦ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯟꯖꯣꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕ ꯑꯗꯨꯗ ꯍꯪꯂꯝꯗꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯒ ꯀꯨꯟꯖꯣꯅ ꯍꯥꯏꯔꯛꯄ ꯂꯧꯐꯝ ꯑꯗꯨꯗ ꯂꯦꯛꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯨꯕꯗꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯂꯔꯣꯏ ꯈꯟꯕꯗꯒꯤ ꯍꯥꯏꯔꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯗ ꯍꯥꯏꯔꯝꯃꯤ ꯂꯩꯁꯦꯝꯕꯤ ꯑꯩ ꯍꯌꯦꯡꯗꯒꯤ ꯑꯔꯥꯞꯄ ꯂꯧꯐꯝ ꯑꯃꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯨꯕ ꯇꯥꯔꯦ ꯃꯈꯣꯏ ꯕꯥꯕꯥ ꯀꯔꯝꯕ ꯂꯧꯐꯝꯗꯅꯣ ꯂꯩꯒꯗꯧꯔꯤꯕꯁꯤꯕꯣ ꯏꯅꯤꯡꯊꯧꯒꯤ ꯂꯧꯐꯝꯗꯔꯣ ꯂꯩꯁꯦꯝꯕꯤ ꯑꯩ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯛꯀꯗꯕ ꯅꯠꯇꯦ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯆꯠꯂꯒ ꯂꯩꯔꯨꯔꯗꯕꯅꯤ ꯂꯩꯁꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯆꯠꯀꯗꯕ ꯃꯐꯝ ꯑꯗꯨꯕꯨ ꯍꯪꯖꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯝꯗꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒ ꯄꯥꯏꯈꯣꯝꯕ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯅ ꯂꯩꯁꯦꯝꯕꯤꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯒꯠꯇꯨꯅ ꯄꯤꯖꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯄꯨꯅꯅꯕ ꯆꯦꯡ ꯌꯣꯝꯗꯨꯅꯁꯨ ꯊꯝꯂꯝꯃꯤ ꯄꯥꯏꯈꯣꯝꯕ ꯃꯐꯤ ꯃꯔꯣꯜ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯒ ꯆꯠꯀꯗꯕꯒꯤ ꯇꯧꯔꯝꯃꯤ ꯂꯩꯁꯦꯝꯕꯤ ꯑꯩ ꯊꯦꯡꯈ꯭ꯔꯅꯤ ꯊꯣꯛꯑꯒꯦꯀꯣ ꯅꯪ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯍꯧꯒꯠꯂꯒ ꯐꯖꯅ ꯍꯥꯏꯍꯧꯔꯣ ꯍꯣꯏ ꯈꯔ ꯊꯨꯅꯗꯤ ꯍꯟꯕꯤꯔꯛꯎꯀꯣ ꯍꯣꯏ ꯄꯥꯏꯈꯣꯝꯕ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯀꯨꯟꯖꯣꯅ ꯍꯥꯏꯕ ꯂꯧꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯃꯥꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯇꯥꯎ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯅꯤꯒ ꯊꯦꯡꯅꯔꯝꯃꯤ ꯃꯅꯤꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ ꯏꯇꯥꯎ ꯅꯪꯗꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯗꯥꯏꯗ ꯆꯠꯅꯕ ꯊꯣꯔꯛꯏꯕꯅꯣ ꯏꯇꯥꯎ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯑꯆꯧꯕ ꯂꯧꯐꯝ ꯑꯗꯨꯗ ꯂꯩꯅꯅꯕ ꯆꯠꯄꯅꯤ ꯍꯩꯃꯥ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯇꯝꯅꯩ ꯍꯥꯏꯕ ꯂꯧꯐꯝꯗꯨꯔꯣ ꯃꯥꯅꯤ ꯄꯥꯏꯈꯣꯝꯕ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯤꯅ ꯀꯤꯅꯗꯨꯅ ꯆꯪꯅꯗꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯅꯤ ꯍꯥꯏꯅ ꯊꯣꯔꯛꯂꯤꯕꯁꯤꯕꯣ ꯏꯇꯥꯎ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯍꯨꯔꯥꯟꯕꯁꯤꯡꯅ ꯐꯧ ꯍꯨꯔꯥꯟꯕ ꯌꯥꯅꯅꯕ ꯁꯤꯟꯕꯅꯤ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕ ꯃꯤꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯃꯐꯝ ꯑꯗꯨ ꯑꯁꯦꯡꯕꯒꯤ ꯇꯝꯅꯕ ꯃꯐꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯅꯥꯝꯇ ꯆꯪꯅꯗꯕꯅꯤ ꯏꯇꯥꯎ ꯂꯧꯐꯝꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤ ꯀꯌా ꯑꯃꯁꯨ ꯂꯧ ꯎꯅꯗꯨꯅ ꯂꯩ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯂꯧꯐꯝꯗ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯁꯪꯁꯤꯡ ꯑꯗꯨꯗ ꯂꯦꯛꯅꯗꯨꯅ ꯂꯩꯅꯒꯗꯧꯔꯤꯕꯅꯤ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯄꯥꯏꯈꯣꯝꯕ ꯂꯧꯐꯝꯗꯨꯒꯤ ꯃꯅꯥꯛꯇ ꯂꯧ ꯎꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗ ꯂꯧꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯔꯛꯄ ꯉꯥꯛꯇꯅꯤ ꯏꯇꯥꯎ ꯅꯪ ꯃꯐꯝꯗꯨꯗ ꯆꯠꯈꯤꯅꯨ ꯏꯇꯥꯎ ꯑꯩ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯈꯨꯔꯥ ꯀꯨꯟꯖꯣꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯄ ꯊꯕꯛꯅꯤ ꯑꯗꯨꯅ ꯆꯠꯍꯧꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯏꯇꯥꯎ ꯃꯤ ꯃꯌꯥꯝꯒ ꯂꯩꯔꯨꯒꯗꯕꯅꯤ ꯑꯗꯣ ꯏꯇꯥꯎ ꯑꯩ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤꯀꯣ ꯄꯥꯏꯈꯣꯝꯕ ꯅꯪ ꯆꯠꯇꯕꯅꯗꯤ ꯐꯩꯀꯣ ꯅꯇꯥꯎꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯌꯨꯝꯗ ꯍꯜꯂꯨ ꯏꯇꯥꯎ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪ ꯋꯥꯒꯅꯨ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯏꯈꯣꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯂꯩꯇꯅ ꯆꯠꯈꯤ ꯄꯥꯏꯈꯣꯝꯕꯅ ꯀꯨꯟꯖꯣꯕꯨ ꯌꯥꯝꯅ ꯐꯅ ꯈꯜꯂꯝꯃꯤ ꯃꯁꯤꯅ ꯃꯥꯒꯤ ꯀꯀꯥꯅ ꯃꯥꯒꯤ ꯃꯥꯡꯅꯅꯕ ꯀꯩꯗꯧꯅꯨꯡꯗ ꯁꯤꯜꯂꯛꯑꯣꯏ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯧꯖꯤꯛꯇꯤ ꯂꯧꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯅꯥꯛ ꯑꯗꯨꯗ ꯃꯤ ꯀꯌా ꯑꯃ ꯂꯧ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯝꯗꯦ ꯄꯥꯏꯈꯣꯝꯕꯅ ꯂꯧꯐꯝ ꯑꯗꯨꯗ ꯂꯩꯕ ꯁꯪ ꯑꯗꯨꯗ ꯆꯪꯖꯔꯝꯃꯤ ꯁꯪ ꯑꯗꯨ ꯃꯤ ꯀꯨꯏꯅ ꯂꯩꯅꯗꯕꯒꯤ ꯃꯤꯔꯥꯡ ꯀꯥꯗꯨꯅ ꯌꯥꯝꯅ ꯃꯣꯠꯂꯒ ꯂꯩꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯁꯪꯁꯤꯗꯤ ꯆꯍꯤ ꯀꯨꯏꯅ ꯂꯩꯅꯗꯕꯒꯤ ꯃꯤꯔꯥꯡ ꯀꯥꯈꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯀꯀꯥ ꯍꯣꯏꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯂꯦꯛꯄ ꯁꯪꯁꯤꯗꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯜꯂꯒ ꯂꯩꯔꯝꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯄꯥꯏꯈꯣꯝꯕ ꯁꯪ ꯑꯁꯤꯅ ꯌꯥꯝꯅ ꯃꯜꯂꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯈꯔꯗꯤ ꯆꯤꯡꯅꯖꯔꯝꯃꯤ ꯃꯥꯅ ꯂꯧꯐꯝ ꯑꯁꯤꯗ ꯂꯦꯛꯄ ꯃꯇꯝꯗꯁꯨ ꯃꯅꯥꯛꯇ ꯂꯧ ꯎꯅꯔꯤꯕ ꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ murum ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯃꯥꯅ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯃꯤꯁꯤꯡꯁꯤꯅ ꯑꯩꯅ ꯂꯧꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯌꯦꯡꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯍꯧꯔꯤꯕꯁꯤꯕꯣ ꯃꯁꯤꯒꯤ ꯂꯧꯐꯝ ꯑꯁꯤꯕꯨ ꯃꯤꯅ ꯇꯝꯅꯩ ꯍꯥꯏꯕꯗꯨꯕꯨ ꯆꯨꯝꯂꯕ ꯖꯥꯠꯂꯥ ꯃꯗꯨ ꯑꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯩꯈꯣꯏꯒꯤ ꯀꯀꯥꯅ ꯃꯆꯥ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯋꯥ ꯉꯥꯡꯒꯗꯕ ꯅꯠꯇꯦ ꯀꯀꯥꯅ ꯑꯩꯒꯤ ꯐꯠꯇꯅꯕ ꯀꯔꯤꯒꯤ ꯇꯧꯗꯣꯏꯅꯣ ꯂꯧꯐꯝ ꯑꯁꯤꯗ ꯐꯧ ꯅꯤꯡꯊꯤꯅ ꯍꯧꯔꯤꯁꯤꯕꯨ ꯇꯝꯅꯕ ꯃꯐꯝ ꯑꯣꯏꯔꯗꯤ ꯀꯗꯥꯏꯗꯒꯤ ꯃꯤ ꯆꯪꯂꯛꯇꯨꯅ ꯐꯧꯁꯤꯡ ꯑꯁꯤꯕꯨ ꯊꯥꯒꯅꯤ ꯐꯔꯦ ꯑꯩ ꯅꯨꯃꯤꯗꯥꯡ ꯇꯥꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯊꯕꯛ ꯈꯔ ꯁꯨꯕꯤꯍꯧꯔꯒꯦ
ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯧꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯍꯧꯔꯤꯕ ꯐꯧꯁꯤꯡ ꯑꯗꯨ ꯐꯅꯅꯕ ꯇꯧꯖꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯐꯧ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯨꯠꯄ ꯅꯥꯏꯗꯅ ꯍꯧꯔꯛꯂꯕ ꯐꯧ ꯄꯥꯝꯕꯤꯅꯤ꯫ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯊꯥꯗꯨꯅ ꯊꯝꯂꯝꯕ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯐꯧꯁꯤꯡ ꯑꯁꯤ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ꯫ ꯐꯧ ꯆꯔꯣꯡ ꯐꯖꯕ ꯀꯌꯥꯅ ꯃꯤꯠ ꯊꯜꯂꯝꯃꯤ꯫ ꯃꯁꯤꯕꯨ ꯀꯜꯂꯛꯄ ꯅꯨꯄꯥ ꯀꯌꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯨꯕꯗ ꯃꯁꯤꯡ ꯈꯪꯗꯅ ꯁꯤꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯃꯄꯥꯟꯗꯒꯤ ꯁꯤꯡ ꯌꯥꯟꯗꯨꯅ ꯁꯪ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯁꯪ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯁꯤꯡ ꯊꯥꯒꯠꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯇꯧꯖꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯄꯥꯏꯈꯣꯝꯕ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ, ꯀꯩꯅꯣ, ꯑꯩꯈꯣꯏ ꯀꯀꯥꯅꯗꯤ ꯂꯧꯐꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯦꯛꯏ ꯍꯥꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯗꯦ꯫ ꯅꯨꯡꯗꯥꯡ ꯑꯣꯏꯕꯒꯤ ꯇꯧꯕꯁꯨ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯩꯁꯨ ꯃꯤꯅ ꯇꯝꯅꯩ ꯍꯥꯏꯃꯟꯕ ꯑꯁꯤꯗ ꯏꯁꯥꯁꯦ ꯄꯪꯆꯤꯡꯗ ꯍꯦꯛ ꯆꯤꯡꯅꯔꯤ꯫ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯊꯣꯛꯇꯨꯅ ꯇꯨꯝꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯃꯤ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯔꯝꯗꯕꯗꯨ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯃꯤꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯥꯜꯂꯝꯗꯦ, ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯣ? ꯉꯁꯥꯏ ꯃꯈꯩꯗꯤ ꯈꯣꯟꯖꯦꯜ ꯑꯃ ꯐꯥꯎꯕ ꯇꯥꯔꯝꯗꯦ꯫ ꯑꯁꯨꯛ ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣ? ꯍꯣꯏꯗ, ꯂꯧ ꯊꯪꯅꯕ ꯃꯤꯁꯤꯡꯅ ꯏꯪꯈꯣꯜ ꯀꯣꯏꯕꯒꯤ ꯌꯦꯡꯁꯤꯟꯕꯒꯤ ꯊꯣꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ꯫ ꯋꯥꯈꯜꯗ ꯆꯨꯝꯅ ꯈꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯞꯅ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯥꯒꯤ ꯁꯪ ꯇꯝꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯇꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯀꯔꯤꯅꯣ ꯃꯄꯥꯟꯗ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯤꯒꯤ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯕꯨ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯕꯅ ꯐꯒꯗ꯭ꯔꯥ? ꯅꯠꯇꯦ, ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯑꯔꯣꯏ꯫ ꯁꯪꯁꯤꯒꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ꯫ ꯁꯪ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯈꯨꯖꯤꯟꯅ ꯈꯣꯠꯄ ꯑꯃꯗꯤ ꯅꯣꯛ ꯈꯦꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯇꯧ ꯀꯌా ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯁꯥ ꯑꯗꯨ ꯀꯤꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯣ ꯄꯥꯏꯈꯣꯝꯕ, ꯅꯪꯒꯤ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯂꯛꯑꯣ꯫ ꯀꯅꯥꯅꯣ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯊꯣꯡ ꯍꯥꯡꯉꯨꯅ ꯍꯥꯏꯔꯛꯏꯕ ꯅꯪꯕꯣ? ꯄꯥꯏꯈꯣꯝꯕ, ꯑꯩꯅꯦ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨ꯫ ꯑꯩ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯊꯣꯡ ꯍꯥꯡꯕ ꯉꯝꯂꯣꯏ꯫ ꯄꯥꯏꯈꯣꯝꯕ, ꯅꯪ ꯊꯣꯡ ꯍꯥꯡꯉꯨ ꯌꯥꯔꯔꯣꯏꯗ꯭ꯔꯣ? ꯑꯩ ꯊꯣꯡꯁꯦ ꯍꯥꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯍꯟꯈ꯭ꯔꯣ꯫ ꯄꯥꯏꯈꯣꯝꯕ, ꯅꯪꯅ ꯊꯣꯡ ꯍꯥꯡꯉꯨ ꯌꯥꯗ꯭ꯔꯕꯗꯤ ꯅꯝꯈꯥꯏꯗꯨꯅ ꯆꯪꯉꯛꯑꯒ ꯅꯪꯕꯨ ꯆꯥꯔꯒꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯄꯥꯟꯗꯒꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡꯅ ꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯅꯝꯂꯛꯇꯨꯅ ꯆꯪꯂꯛꯅꯕ ꯇꯧꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ? ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯊꯣꯡ ꯑꯁꯤꯁꯨ ꯅꯝꯈꯥꯏꯗꯨꯅ ꯆꯪꯂꯛꯀꯗꯧꯔꯦ꯫ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯐꯤ ꯌꯦꯠꯇꯨꯅ ꯃꯩ ꯆꯨꯔꯒ ꯍꯦꯛꯇ ꯂꯥꯟꯊꯦꯡꯅꯔꯛꯀꯦ꯫ ꯃꯣꯏꯅ ꯉꯝꯃꯒ ꯑꯩꯕꯨ ꯍꯥꯠꯂꯁꯅꯨ, ꯑꯩꯅ ꯉꯝꯂꯒ ꯃꯣꯏꯕꯨ ꯍꯥꯠꯀꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯈꯨꯠꯇ ꯃꯩꯔꯥ ꯀꯟꯅ ꯄꯥꯏꯗꯨꯅ ꯂꯥꯟꯊꯦꯡꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯟꯗꯒꯤ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯤꯡꯕు ꯀꯧꯔꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯅꯝꯈꯥꯏꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯕ ꯁꯛꯐꯝ ꯑꯁꯤꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯅꯤ? ꯈꯗꯥꯡ ꯇꯠꯇꯨꯅ ꯌꯥꯜꯂꯒ ꯂꯩꯕ, ꯃꯃꯤꯠꯅ ꯃꯨꯁꯤꯟ ꯃꯨꯕ, ꯃꯁꯝꯅ ꯑꯃ ꯑꯅꯤꯗꯪ ꯍꯧꯕ, ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯕ ꯇꯨꯀꯠꯆꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯐꯅ ꯌꯥꯝꯅ ꯀꯤꯔꯕꯁꯨ ꯊꯧꯅꯥ ꯐꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯩꯔꯥ ꯑꯗꯨꯅ ꯂꯥꯏ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯗꯨ ꯃꯩꯗꯨ ꯎꯕꯗ ꯆꯪꯂꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯄꯥꯏꯈꯣꯝꯕ, ꯃꯩꯗꯨ ꯃꯨꯊꯠꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯁꯣꯏꯗꯅ ꯆꯥꯒꯅꯤ꯫ ꯅꯪꯅ ꯉꯝꯂꯕꯗꯤ ꯑꯩꯕꯨ ꯆꯥꯎ, ꯑꯩꯅ ꯉꯝꯃꯒꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯂꯥꯏ ꯐꯠꯇꯕ, ꯑꯩꯈꯣꯏ ꯑꯅꯤ ꯑꯉꯝꯕ ꯇꯥꯟꯅꯁꯤ꯫ ꯄꯥꯏꯈꯣꯝꯕ, ꯅꯪꯅ ꯑꯩꯕꯨ ꯎꯁꯤꯠꯇꯗꯨꯅ ꯑꯩꯒꯤ ꯂꯧꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯩꯗꯤ ꯅꯪꯒꯤ ꯂꯧꯐꯝꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯑꯩꯒꯤ ꯀꯀꯥꯒꯤ ꯂꯧꯐꯝꯅꯤ ꯍꯥꯏꯗꯨꯅ ꯁꯦꯟꯅꯕ ꯂꯥꯛꯄꯅꯤ꯫ ꯅꯪꯒꯤ ꯅꯈꯨꯔꯥ ꯀꯨꯟꯖꯣꯅ ꯑꯩꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯃꯥꯡꯅꯅꯕ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ꯫ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯏ ꯑꯗꯨꯅ ꯅꯝꯍꯥꯗꯨꯅ ꯄꯥꯏꯈꯣꯝꯕꯕꯨ ꯆꯥꯅꯅꯕ ꯇꯧꯔꯛꯂꯝꯃꯤ꯫
ꯄꯥꯏꯈꯣꯝꯕ ꯊꯧꯅꯥ ꯍꯟꯗꯦ꯫ ꯃꯥꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯍꯣꯠꯅꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯩ ꯑꯗꯨꯅ ꯂꯥꯏ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯆꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯃꯩꯅ ꯆꯥꯛꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯃꯥꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯅ ꯅꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯇꯥꯔꯗꯨꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯅꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯑꯁꯤꯕꯨ? ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯕꯗ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯛꯇ꯭ꯔꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯃꯅꯥꯏ ꯀꯌꯥ ꯊꯥꯗꯨꯅ ꯀꯔꯤꯅꯣ ꯈꯪꯅꯅꯕ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯃꯤꯅ ꯆꯪꯕꯗ ꯀꯤꯅꯔꯕ ꯂꯧꯐꯝ ꯑꯗꯣꯝꯗꯒꯤ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯌꯦꯡꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯂꯩꯁꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈ꯭ꯔꯤꯕ ꯂꯧꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯈꯪꯗꯕꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯨꯟꯖꯣꯗꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯁꯣꯏꯗꯅ ꯁꯤꯔꯝꯂꯅꯤ ꯈꯟꯕꯗ꯫ ꯅꯨꯡꯉꯥꯏꯔꯦ, ꯄꯥꯏꯈꯣꯝꯕ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ꯫ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯏꯃꯧ ꯅꯨꯄꯤ ꯍꯥꯏꯅꯕ ꯆꯠꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒ ꯄꯥꯏꯈꯣꯝꯕꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯃꯅꯤꯅ ꯂꯩꯁꯦꯝꯕꯤꯗ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯇꯥꯃꯅꯤ, ꯀꯩ ꯂꯩꯔꯒꯦ? ꯂꯩꯁꯦꯝꯕꯤ, ꯉꯔꯥꯡ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯛꯂꯤꯕ ꯂꯧꯐꯝ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯗꯨ ꯂꯩꯈꯤꯕꯅꯤ꯫ ꯃꯥꯕꯨ ꯍꯜꯂꯛꯂꯕ꯭ꯔꯣ? ꯇꯥꯃꯅꯤ, ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯂꯩꯔꯤꯕ ꯂꯧꯐꯝ ꯑꯗꯣ ꯃꯤꯅ ꯇꯝꯅꯩ ꯍꯥꯏꯅꯔꯤꯕ ꯂꯧꯐꯝ ꯑꯗꯨꯔꯥ? ꯃꯥꯅꯤ, ꯅꯪꯕꯨ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯃꯥꯅ ꯂꯩꯒꯗꯧꯔꯤꯕ ꯂꯧꯐꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯑꯝꯗꯦ꯫ ꯇꯥꯃꯅꯤ, ꯍꯧꯖꯤꯛꯃꯛ ꯅꯆꯜꯒ ꯆꯠꯃꯤꯟꯅꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯊꯤꯔꯨꯁꯤ꯫ ꯅꯆꯜꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ꯫ ꯂꯩꯁꯦꯝꯕꯤ, ꯂꯥꯛꯑꯣ, ꯏꯕꯨꯡꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯂꯥꯛꯑꯣ, ꯌꯥꯝ ꯊꯨꯅ ꯆꯠꯂꯁꯤ꯫ ꯃꯐꯝ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯂꯩꯁꯦꯝꯕꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯗꯨ ꯀꯔꯝꯅ ꯇꯧꯔꯝꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯃꯗꯤ ꯌꯨ ꯈꯔ ꯌꯣꯝꯗꯨꯅ ꯄꯨꯔꯛꯇꯨꯅ ꯃꯅꯤꯒ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯧꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯧꯐꯝ ꯑꯗꯨꯒꯤ ꯁꯪ ꯑꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯊꯣꯡ ꯑꯗꯨꯗ ꯏ ꯀꯌꯥ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯄꯥꯏꯈꯣꯝꯕ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯏꯈꯣꯝꯕꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯇꯥꯎꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯉꯔꯥꯡ ꯃꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯈꯥꯡꯈꯤꯕ, ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯂꯥꯛꯂꯕꯗꯤ ꯈꯟꯖꯈꯤ꯫ ꯂꯩꯁꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯤꯔꯤꯕꯅꯣ? ꯂꯩꯁꯦꯝꯕꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯤꯅꯝꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯈꯪꯗꯦ ꯃꯐꯝ ꯑꯁꯤ ꯂꯥꯏꯐꯝꯅꯤ ꯍꯥꯏꯕ꯫ ꯀꯀꯥꯅ ꯃꯥꯒꯤ ꯂꯧꯐꯝꯅꯤ꯫ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯂꯦꯛꯅꯗꯨꯅ ꯂꯩꯕ ꯃꯐꯝꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯑꯩꯉꯣꯟꯗ ꯐꯧ ꯁꯪꯕ ꯑꯣꯏꯅ ꯂꯦꯛꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯇꯥꯎ, ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯒꯅꯨ ꯍꯥꯏꯅ? ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯋꯥ ꯇꯥꯈꯤꯗꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯈꯨꯔꯥ ꯀꯨꯟꯖꯣꯅ ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯕꯨ ꯇꯝꯊꯤꯔꯕ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯖꯤꯟꯗꯨꯅ ꯂꯩꯍꯜꯂꯤꯕꯅꯣ? ꯃꯗꯨ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯈꯪꯗꯦ ꯑꯩꯁꯨ꯫ ꯀꯀꯥꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯁꯤꯜꯂꯛꯄ ꯃꯥꯜꯂꯤ꯫ ꯏꯇꯥꯎ, ꯋꯥ ꯑꯃꯗꯤ ꯂꯩꯔꯝꯕ ꯇꯥꯏ꯫ ꯑꯗꯨ ꯐꯔꯦ ꯏꯇꯥꯎ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗꯦ꯫ ꯏꯇꯥꯎꯒꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯈꯔ ꯆꯠꯂꯒ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯁꯦꯝꯕꯤꯅ ꯄꯨꯔꯛꯄ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ, ꯅꯪꯅ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯗ ꯋꯥꯔꯤ ꯂꯤꯔꯝꯕ꯭ꯔꯥ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯏꯃꯥ ꯄꯥꯕꯨꯡꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯏꯃꯥ ꯄꯥꯕꯨꯡꯗ ꯑꯩꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯃꯠꯇ ꯍꯥꯏꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯨꯔꯕꯗꯤ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯔꯅꯤ꯫ ꯑꯩꯈꯣꯏ ꯀꯀꯥꯅ ꯑꯩꯕꯨ ꯇꯝꯊꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯥꯖꯤꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯇ ꯈꯪꯅꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯁꯤ꯫ ꯏꯇꯥꯎ, ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯇꯣꯛꯀꯗꯧꯔꯤꯕꯅꯣ? ꯈꯨꯔꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯇꯨꯅ ꯈꯔ ꯈꯪꯍꯟꯕꯅ ꯐꯩ꯫ ꯅꯠꯇꯦ ꯏꯇꯥꯎ, ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯡꯈꯣꯛ ꯆꯥꯏꯕ ꯄꯥꯝꯗꯦ꯫ ꯏꯇꯥꯎ, ꯅꯇꯥꯎꯒꯤ ꯈꯟꯕꯤꯗꯨꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨ꯫ ꯄꯥꯏꯈꯣꯝꯕꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯁꯥ ꯀꯟꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯟꯖꯣ ꯄꯥꯏꯈꯣꯝꯕꯅ ꯃꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄ ꯑꯁꯤꯗ ꯉꯛꯂꯝꯃꯤ꯫ ꯀꯔꯝꯅ ꯍꯤꯡꯗꯨꯅ ꯍꯜꯂꯛꯂꯤꯕꯅꯣ? ꯃꯐꯝ ꯑꯗꯨꯗ ꯆꯪꯈꯤꯕ ꯃꯤ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯍꯜꯂꯛꯇ꯭ꯔꯤ꯫ ꯃꯁꯤꯕꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏꯅ ꯄꯥꯏꯈꯣꯝꯕꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ? ꯄꯥꯏꯈꯣꯝꯕꯅ ꯇꯥꯆꯧꯒ ꯏꯇꯩꯃꯒꯗ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯏ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯋꯥꯊꯣꯛꯅꯔꯅꯤ꯫ ꯑꯩ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯖꯤꯟꯅꯔꯨꯔꯒꯦ꯫
ꯀꯨꯟꯖꯣꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯪꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤꯅ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯄꯨ ꯆꯞ ꯆꯥꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯂꯣꯠꯄꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯗꯦ꯫ ꯄꯥꯏꯈꯣꯝꯕ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯑꯅꯥꯕ ꯂꯩꯇꯅ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯊꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯃꯁꯥ ꯑꯗꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨ ꯃꯩꯅ ꯆꯥꯛꯄꯒꯨꯝꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤ ꯄꯥꯈꯠꯇꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯍꯤꯗꯥꯛ ꯀꯌꯥ ꯊꯥꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯑꯗꯨ ꯁꯣꯟꯊꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯅꯥꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯖꯔꯝꯗꯦ꯫ ꯀꯣꯟꯅ ꯊꯪꯗ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯨꯔꯥ, ꯄꯥꯏꯈꯣꯝꯕꯁꯤ ꯂꯥꯏ ꯐꯠꯇꯕꯒ ꯎꯛꯅꯔꯨꯔꯦ, ꯑꯗꯨꯅꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯅꯤ? ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯑꯃꯨꯛꯇ ꯐꯍꯟꯕꯤꯌꯨ꯫ ꯈꯨꯔꯥ, ꯍꯥꯟꯅ ꯉꯜꯂꯤꯉꯩꯗ ꯌꯦꯡꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯥꯏꯈꯣꯝꯕꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯊꯨꯡꯈ꯭ꯔꯦ, ꯑꯗꯨꯅ ꯀꯟꯕ ꯉꯝꯂꯔꯣꯏ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯖꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤꯅ ꯋꯥꯖꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯍꯌꯦꯡꯗꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯂꯅꯤ꯫ ꯍꯌꯦꯡꯗꯤ ꯂꯩꯁꯦꯝꯕꯤ, ꯑꯩꯅ ꯄꯥꯝꯖꯕ ꯉꯀ꯭ꯔꯥꯗꯣ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯈꯤ꯫ ꯅꯪꯅ ꯍꯥꯎꯅ ꯊꯣꯡꯉꯨ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤꯒꯤ ꯃꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯖꯔꯝꯃꯤ꯫ ꯃꯥꯗꯤ ꯃꯥꯏꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡꯗꯨ ꯇꯥꯍꯧꯗꯕꯅ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒ ꯄꯥꯏꯈꯣꯝꯕꯅ ꯄꯥꯝꯖꯕ ꯉꯥ ꯑꯗꯨ ꯄꯤꯖꯕꯤꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯄꯥꯏꯈꯣꯝꯕꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯗꯦ꯫ ꯂꯩꯁꯦꯝꯕꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕ ꯁꯤꯔꯝꯗꯦ꯫ ꯂꯩꯁꯦꯝꯕꯤ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯉꯁꯤ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯀꯀꯥ ꯀꯨꯟꯖꯣꯅ ꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯄꯅꯤ ꯈꯟꯗꯨꯅ ꯃꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯗꯣ ꯀꯨꯟꯖꯣꯁꯨ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯨꯅ ꯌꯥꯎꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯁꯦꯝꯕꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯃꯆꯤ ꯃꯆꯤꯗ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯃꯀꯨ ꯃꯅꯦꯝꯁꯨ ꯋꯥꯖꯔꯝꯃꯤ꯫ ꯀꯨꯟꯖꯣꯅ ꯃꯇꯥꯡ ꯑꯁꯤ ꯂꯧꯗꯨꯅ ꯃꯇꯩꯃ ꯑꯃꯗꯤ ꯃꯌꯥꯝꯕꯗ ꯋꯥ ꯍꯧꯗꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯆꯧ, ꯏꯇꯩꯃ, ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯂꯩꯁꯦꯝꯕꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯃꯥꯅ ꯑꯁꯨꯝꯅ ꯃꯥꯡꯒꯗꯧꯔꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯨꯖꯩ꯫ ꯇꯥꯆꯧꯒ ꯏꯇꯩꯃꯒꯁꯨ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯔ ꯈꯟꯕꯤꯌꯨ꯫ ꯀꯨꯟꯖꯣ, ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ? ꯇꯥꯆꯧ, ꯏꯇꯩꯃ, ꯂꯩꯁꯦꯝꯕꯤꯁꯦ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ, ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯈꯜꯂꯒ ꯃꯌꯨꯝ ꯄꯥꯜꯍꯜꯂꯕꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯖꯈꯤꯕꯗꯨꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯀꯨꯟꯖꯣ, ꯃꯌꯨꯝ ꯄꯥꯜꯂꯝꯂꯕ ꯃꯧꯕꯨ ꯀꯅꯥꯅ ꯂꯧꯅꯤꯡꯒꯅꯤ? ꯏꯇꯩꯃ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯋꯥꯒꯅꯨ꯫ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯊꯤꯅꯔꯨꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯕꯒ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ꯫ ꯀꯨꯟꯖꯣ, ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯅꯤ꯫ ꯃꯗꯣ ꯏꯃꯧꯅ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯇꯥꯆꯧ, ꯂꯩꯁꯦꯝꯕꯤꯒꯤ ꯈꯔ ꯈꯟꯕꯤꯌꯨ, ꯑꯩ ꯌꯥꯅꯅꯕ ꯍꯥꯏꯒꯦ꯫ ꯇꯥꯆꯧ ꯑꯃꯗꯤ ꯏꯇꯩꯃ ꯈꯛꯇꯅ ꯌꯥꯔꯦꯗ ꯍꯥꯏꯕꯤꯌꯨ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯁꯦꯝꯕꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯗꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯀꯨꯟꯖꯣꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯔꯝꯃꯤ꯫ ꯀꯨꯟꯖꯣ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯅ ꯂꯩꯁꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯐꯕ ꯁꯥꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ, ꯅꯪꯅ ꯑꯗꯨꯝꯅ ꯆꯥꯗ ꯊꯛꯇꯅ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯑꯅꯤ꯫ ꯏꯆꯥ ꯄꯥꯏꯈꯣꯝꯕꯗꯣ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯅꯪꯁꯨ ꯍꯧꯖꯤꯛ ꯍꯤꯡꯍꯧꯔꯤꯕ ꯅꯁꯥꯒꯤ ꯈꯜꯂꯣ꯫ ꯀꯀꯥꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯕꯒ ꯅꯪꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯃꯁꯦ ꯀꯀꯥꯅ ꯅꯪꯒꯤ ꯈꯜꯂꯒ ꯍꯥꯏꯕꯅꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯅꯪꯕు ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯅ ꯂꯧꯕꯤꯌꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯀꯀꯥꯅ ꯅꯪꯒꯤ ꯈꯟꯗꯨꯅ ꯏꯆꯥꯅꯨꯄꯥꯗ ꯊꯥꯖꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯀꯨ ꯅꯅꯦꯝꯅꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯛꯂꯦ꯫ ꯂꯩꯁꯦꯝꯕꯤ ꯀꯨꯟꯖꯣꯅ ꯅꯍꯥꯟ ꯃꯈꯩ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯁꯤꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯒꯤ ꯃꯔꯝ ꯆꯞ ꯆꯥꯅ ꯈꯪꯂꯛꯂꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯂꯃꯟ ꯑꯗꯨ ꯃꯈꯨꯠ ꯄꯦꯟꯅ ꯈꯨꯝꯂꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯐꯔꯦ, ꯈꯨꯔꯥꯅ ꯑꯩꯕꯨ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯂꯕꯗꯤ ꯑꯩ ꯈꯨꯔꯥꯗ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯃꯁꯤꯕꯨ ꯈꯨꯔꯥꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯇꯣꯝꯕꯗ ꯂꯩꯕ ꯌꯥꯒꯅꯤ꯫ ꯏꯆꯥꯅ ꯄꯥꯝꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯀꯦ꯫ ꯈꯨꯔꯥ, ꯑꯩꯕꯨ ꯃꯧ ꯑꯣꯏꯅꯤꯡꯂꯕꯗꯤ ꯂꯨꯍꯣꯡꯗ꯭ꯔꯕꯁꯨ ꯑꯩ ꯏꯈꯣꯡꯅ ꯊꯣꯡꯅ ꯈꯨꯔꯥꯒꯤ ꯌꯨꯝꯗ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯕꯨ ꯑꯩ ꯏꯄꯨꯔꯣꯏꯕꯒꯤ ꯑꯔꯣꯏꯕ ꯆꯥꯛ ꯀꯠꯄ ꯑꯁꯤꯗ ꯂꯣꯏꯖꯈꯤꯒꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯑꯩ ꯂꯥꯛꯆꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯥꯎꯔꯕ ꯉꯀ꯭ꯔꯥ ꯑꯃ ꯐꯥꯕꯤꯔꯝꯃꯨ, ꯃꯗꯨꯕꯨ ꯑꯩꯅ ꯊꯣꯡꯖꯒꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯪꯕꯨ
Imau haina kauradabani. Imauna haiba khudingmaksu suna thanamlagi. Ipadi haraubuna loiri. Masigi wase tombada amukta tamlukhige. Kunjo haraubuna kham thengkhre. Mayumda yamna harauna hanjaki. Laisembigi manakta maku manim changlaktuna hairami. Imagi bema. Ima hoina silibase nang aikhoibu warauganuko. Aigi icha paikhombana laikhidrabasu. Nangbudi aikhoina wahaningdabagi sinbani. Ima nacha kaisu pendaba nungaijadaba amta laiti. Ima hoina siliba thabak ase nachagi yaifanabani. Adubu ima nachadi mapok mapok khudingi aigi ipuroiba oigadabadi tamo paikhomba khaktani. Asumna hairamduna imungda changduna mathau tawsarami. Moi babo imongna hairamliba wa adubu karino ai wakhal taba ngamdre. Khangde mama. Adubu imongna hairamlibado athra yamna cheni. Mama aikhoi anina imogi yaifanaba siliba asibu chumlibrane. Khangdre moi babo. Asuk nungsibi imau asibu aikhoina migi mama oihankhraga aikhoina karamna punsi ase lerhaugani. Taibang mapu sisu phatmandi. Nongmata lanjadaba aigi ichabu makhoina ngana lausinbikre. Mama yare to. Aikhoigi laibakta tamlamlabani haina khadoktuna penthokpa tabani. Asumna makhoisu wakhal yamna nungaijaramde. Kunjo mamong nupi lakani haidana mayum makai semjin sajinduna phajana thamlami. Asumna nongma haukibana haujikti paikhomba aroiba chakatpagi numit adu yauraklammi. Paikhomba mathau mangam aroiba oina pangthokpa loirami. Numit asigi numidangda laisembi kunjogi yumda chattuna mau oiruradabani. Kunjo laisembina haiba ngakra achauba ama phaduna thamlaga konthongda laisembi bu ngaiduna makhoigi imung adu punna leirami. Laisembi paikhomba yamna pamna leibiramba magi phi phanek adu setuna chatlanaba tawrami. Maku manemna mabu konduna kaplami. Ipagi bema nang ngasidagi yum amagi mau ama oina yamna nungaina paluruko. Maku manemna mabu kunjogi thongal phawba thinbirami. Kunjo aigi imau ase nakhoina luna tawbiyu yamna wajaraklabani. Tachau adugidi karimata khanbiganu. Imau asigini haibada aikhoi leiribasidi aikhoina magidamukta karimata walhaloi makhutta hamlaga chagadoribani. Asumna haiduna laisembibu yamna harauna mayumda pusilami. Laisembina ngakra ado hauna phajana thongkatuna kunjo amadi magi nupi aduga macha nupa tombabu phajana mabuk pena pijarami. Onthoknasu haukreda imaugi ngakra thongba asidi. Ngasidagi aikhoigi imung ase nungaiba hauradabani. Asumna makhoi chaba loiraba matungda ngaihak wari sanaduna leiringai matam asida kunjo amadi magi nupi amadi tomba mabuk adu mai hauna chaglakpa hauraktuna makhoi khangba ngamdaduna laimaida tharo tharo onduna leirami. Matam aduda laisembina makhoigi matau adubu thamoi pena yengduna leirami. Imau ibema aikhoigi pukse mai thokna chaglakli nangna insangda kari haplurabagi. Nakhoina hojik wana khanglibadudagi hena aigi ipuroibana kayagi matik wana khangkiba mado nakhoina khangde kari sumara laijadraba aigi ipuroibabu hatkibagi laman khumlibani. Nakhoina chariba insang aduda aina hu hapkhrabani. Masi haiduna mathamoi pena nokcharami. Hojikti kunjo amadi magi nupi aduga machanupa tomba yamna wana sirami. Makhoi babo ngasidi nanai nupina nahaki laman khumba ngamjari. Aisu hojikti nangi nakta laklagi. Laisembina makhoina sibado mamit pena yengjaraba matungda magi damakta mapuroibana laibiramba phi aduna thauri oiraga mangaksamda yetuna masa mathanda sijarami. Asumna mathangi nongalakpada makhoi mayamgi sibagi pau lebak miyamna khangnarami. Laisembigi makhum mane mamong nupigi mataw adu ubada thamoi penjaramde. Karino taramliba mataw asibo imagi laisembi hogol imada nangi thamoida lotuna thamliba wari singado imada tamlamo. Manina paikhomba mama mapha thokiba asengbu wari singdo liduna khanghalami. Hojikti lebak miyamna laisembibu mapuroiba ningjabi thauna phabi nupi ama oina launarami. Ningthau sana jawbana su wari do tabada thamoi yamna soklami. Numit asidagi ningthau sana jawbana laisembi amadi paikhomba murti ama saduna thamlami. Asumna charon suron phawbada laisembi thauna phaba mapuroiba ningjaba asi sonaduna lehawi.